Moijing Khulgi Meeoi Pumnamak Fagattuna Police ki Gari Thugaikhiba Adugi collective fine Lougani. Police na Fanaba Thiriba Meeoi adu Puthoktriba Faoba Meeoi Suktha Thadokloi. Haukiba February ahumge numidang wairamda. Thobal Moijing awang lekai da mihat amaga mari lainana. Police na Meeoi ama Fanaba sangsiluba matamda. Police tanung na tharakiba. Gari kaya akaya toy thogankhiba thogdogadu Manipur lengakna lumna lawe. Thogdogadu da senariba Meeoi sing ama talem na tharoi. Moijing Khulgi Meeoi Pumnamak Fagattuna Police ki Gari Thugaikhiba Adugi collective fine Lougani. Amadi Police na Fanaba Thiriba Meeoi adu Puthoktriba Faoba Haujik Fazinduna thamliba Meeoi Suktha Thadokloi haina Chief Minister N Birena Asaubaga loinana phongdokre. Wapam asing ase Chief Minister gi Banglo da pangthokiba thoram amaga mari lainana. Paumi singna hangba wahang amagi paukhum pidaduna Chief Minister na haikibane. CM na makata na haikibada mamangi laingaki matamda police na mi Fanaba changba matamda. Mafam adugi miyamna athingba piba police ki mathakta landabagi thawong kaya chathakiba adu haujik leiriba laingak asidadi yaroi police na duty tawbada athingba piba ibase law na yade laibak asi law chatpa laibak ne law gi matungina chapchaba thabak lokhotkani haikhe ningsingba yabade thobal moijing awang lekai da police na mi fana ba hona kiba thokdok aduda police na mafam adugi yum taruklom thugaiduna amanga ta thokalam le haina khunja singna police ta maral sibaga loinana police na fajan kiba Meeoi adugi manungda Class 10 thagdaba amade 12 thariba mahiroi sing yaukre makhoi condition amata yauduna thadokpira uhaina laingakta taksinkiba laikhrabane Forest Department ki personnel singda bike piduna chingyang singda patrolling chatlalaga ne Chief Minister Forest Department ki personnel singda bike piduna chingyang singda patrolling chatlalaga ne sotharaga lairabadi umang soidana tumkhraga ne society asigi Meeoi singi wakalon yengduna laibak asida sathariba law amade CRPC gi exing matang matam chana sizna batangai fade haina Chief Minister N Birena phongdokre wapam asi Chief Minister gi office ta ngasi pangthokiba Manipur lenga ki Forest Department amade State Fire Service ta lamai chaklakpa amadi mahau langpok thorokpa matamda mai kanbada siznagadaba extinguish frame amade blower sing khosinabagi thoramda haikibane mahakna hai Manipur lenga na Manipur gi tongan ba district sing gi manungda leiriba ching amadi reserve forest ki mafam singda mahau langpok ki thokdok sing maruwaina lamai chakpa amade Asit awan thagi matamda mahau langpok tagi thokpa khudong sadaba kaya thengnanabagi damak paikhalakpa thabak thoram singi manung channa ngasi ayo CM Secretary ta pangthokpa thoramda Manipur Fire Service amade Forest Department ta Portable Fire Extinguish Machine taraga mapan khusinakhe Fire Service Department ta tara amade Forest Department ta mapal khusinakhe thoram asiga mari leinana CM na hai lamai chakpa matamda Fire Service ki gari changba yadabadagi thengnariba khudong sadaba kaya adugi yenglaga Ngasigi anuba Portable Fire Extinguish Machine asi yanthokpane Portable Fire Extinguish Machine asidi train tawraba Meeoi amana nangal da poraga mai muthatpa ngamba anuba khulai ne ILP pass paidaba non local nifugumdoi thengnare ngasi ayok pung 9:30 dagi nungthil pung 2 phawbada SDPO Imphal Sekmai Police Team CDO team gi combined team amana Kangla Tombi Tispari Hathigwa Bazar Board Namdinglong AR Colony Bijaynagar Santipura amade Kanglatombi Mandirda illegal migrant sing laibra na drive ama chathakre haide drive asida nupa chamaga supna manga nupi mapan ILP pass paibra haina check tawba matamda nupa kuntraga taret nupi taruk ILP pass pairam davadage Sekmai Police Station da purakre aduga nupa kunamana Imphal PS da puraktuna makhoige voter amade Presidential verification na chingbagi thabak chathari haire aroibada tabiriba pumnamak pu thagachare